Kakching District SP Priyadarshini Laishram transfer TOUKHIBA YAROI haiba timanda Kakching Moirangthem Leikai gi meeyam na WAKAT MEEPHAM CHATHAKHRE Kakching Moirangthem Leikai da pangtokhiba WAKAT MEEPHAM aduda saruk yakibi Sangita Kobi nupi amana hai Kakching District SP oina thau purakpa tha amarom tamak ngaidingaida Priyadarshini Laishram bu transfer tarakpa asi akan mona kandim tawi District asigi security gi cheksin thaurak awat apa koina chatun yengsinba horakpada ngaidingaida amu atopu mafam amada transfer TOUKHIBA gi thawong asi District asigi nupi singna kyawang amdoi Kakching District ngak senbagi thabakta nupi SP ama tharakpada Kakching gi nupi singna haraukibane transfer order khudakta kaktuna makha tana Priyadarshini Laishram bo Kakching District SP oina thambiu haina su bahagna makha tana phongdokhe Red zone area so over the quite border area so over Kakching District highway mafam sida nupi hoina SP Madam Sila Matunga Tasu parting in a transfer could have say Tamoi Songna Praza, Mayam Pulama, Tamoshonga and India Tabasu Yaroi, Chakibasu Yaroi, Madame Susapiki Busiaroi, Sarah Maramasina, Equinasi Makatana, Danasi Satazavani, Aduga, Toriva, Nupiki when a Kakching District Nupi in a laga, put up to the Karisu. Maram isa sadana tha phadana transfer sakhiba se nupi ekoi pura ta harassment bibo ina thopo ina ekoi ngasi makata jana awa anathi dana medam se sakhiba yaroi haina ngasi akan ba phongjang ga loina na ekoi makata na sithajabani